अहमद पुनमपु पांथोबे गुरुजमना खुरुमजरी ngasi मैम मफम उच्चगदुब वीडियो से थाबल चोंबगी वीडियो नि अदुगा थाबल चोंगिबा मफमना क्वाकैतेल थौनौजम लेकाय वीडियो से नुंगाइब्रा थाबल नुंगाइब्रा हाबदो मैम पुन्ना मखा तानि हिंगमिनरसि
ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯕꯜ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯊꯥꯕꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯃꯦꯟꯇ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗ꯭ꯔꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯌꯥꯎꯒꯟꯗꯦ ꯌꯥꯎꯕ ꯃꯔꯛꯇ ꯌꯥꯎꯔꯁꯨ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯔꯒ ꯅꯝꯕꯤꯅꯕ ꯂꯩꯇꯕ ꯑꯗꯣ ꯑꯩ ꯎꯠꯄ ꯉꯝꯗꯕ ꯑꯗꯣ ꯉꯔꯥꯡꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗꯦ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯗꯨꯝ ꯍꯜꯂꯛꯄꯅꯦ ꯑꯌꯥꯝꯕꯅ ꯏꯃꯥꯟꯅꯕꯈꯩ ꯆꯣꯡꯕꯁꯤꯡꯗꯣ ꯌꯦꯡꯃꯤꯟꯅꯔꯒ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ